Manipur COVID-19 nabagi chang asi asum hengelakli ngasi mak numit kun gu humdoi ni khak ngari ba angang amma yauna mioi taraga mathoi positive oikhaba matungda nupi manga amaga su hauji mak positive oire haibagi confirm tawre hariba mioi manga asisu Jenims ki BRDL da test tawbuda khangba ngamkhibani aduga masi tharaga Manipur da hauji mak khogi COVID-19 gi active case asi kun gu humdoi sure aduga fakhiba mioi ani du yauraga punna Manipur da mioi kun ga manga COVID-19 confirm tawkhre haukiba nomani ni humni asida asuki matik henkelakli adu makha tanasu test tawdo kyam leiri adu lenga ngasi COVID-19 positive oibagi chang asi henkelakra matungda emergency cabinet reform of famduna tungan warep sing su lauki hari aduga hariba warep sing asigi matung ina lakadori train asi tongdringai da ningkina screen tawbi ofam mapali hariba wafam asi mamang na sudum pallaga lakpani aduga makha tana ngasi warep asi yauri basi train asi karigumba Jiribam station da yauraba matungda COVID-19 gi symptom leiba yaubu taragadi hariba miyoi sing adu direct hospital da charan magi wafam ni aduga haujik fawda kugi Manipur gi oina punna sample lising aniga changa nimfu mari test tawbu loikre masigi manungda kunga manga confirm oiba amadi hauji mak kunga humdoi active case oiriba asini aduga ngasigi oina rims amadi Jenims ta punna sample chamri ga manga test tawki hariba sample chamri ga manga asigi manungda rims ki BRDL da sample chani ga manga ni aduga Jenims ki BRDL da sample chani test tawkhibani aduga masigi manungda ngasigi oina miyoi taraga taruk confirm tawkhibani hariba miyoi tara taruk sigi manungda miyoi taraga mari amadi Chennai dagi halakhiba train adu yaukhiba miyoi singni aduga miyoi amana Delhi dagi lakpani aduga miyoi amana Guwahati dagi lakpani aduga haujik fawbagi oina train da lakliba miyoi asi lishing taruk tarani aduga by road ta lakpasna lishing mangaga chanipan nifu marini aduga tuan ba state singdagi train kaya amasu tang kunga manga fawgi manungda lakadori aduga masigi matungdadi hariba hana lakraba miyoi sing asi hana test tawdi fawbadi makhatana laklabasu phase 9 proklaba matungda makoi sing adu ningthina test tawbugi ofam kya amasu leiri Impact News ki video editor kangabam jornaliner pawam jari pai kitmeyum Premchan Impact News Imphal